Manipuri Wari Pambi Channel na tabi di bapun na magpo amo na taram na oksari ngasisu mayam ni ngay hakpotha na nabagidamak ana uba Manipuri horror story amakakpo do na laksari horror story sige maming Kargilan gi Bud horror story sige writer kundong bam Zenit haujik tami narasi mayam gi ngay hakpotha na nabagidamak ngasi amuk po do na laksari ba ana uba horror story Kargilan gi Bud Champion haiba mingse mahaki mapana yamna nungsina thonbiramba mingni journalism da full course loisanduna mahaki apambagi matung ina champion mahaki lamdamdugi TV channel amagi reporter oina thabak taure private TV channel adugi managing director aduna champion bu handak sahigi Kargil Vijay Divas ki thoramasi champion na khara cover tauna na bachat na ba hairaklammi adubu yaragadi atopa staff ama satna na ba champion na haijarami mahak Kargil Vijay Divas ki thoram ado cover taubo pamde thoram ado yengbusu pamde madugi maramdi mahakki punsida khwaidagi nungsijaba mahakki mapa ado Kargil gi land laikhidabani Kargil lan na mai paklabasu Bharat basi pumnamakna lalado mai pakbagi harau nungaiba phongdokna khrabasu champion gi thamoidadi mapagi asiba hakchangna mahaki yumda thunglarwada Kargil lan mai pakbagi nungaibagi saruk macet amu pauba phongdok chaba ngamkhide mahaki imungdi ningba kaibagi kaina bagi awa maisak tana kappalau bagi mikap mirau kholtana pumnin nin khibani mamai thangda mathauna phaba mahaki mapagi damak champion yamna sauthok chakhi ngasisu sauthok chana hingli mahaki sauthok saba adumaktana mahaki mapabu ningsing laklanu haibadi yade masina mahaki thamoinungi oiba wani mapan thongdadi mahak mathauna maringjel laiba adugumba laibaki damak thawai thaba ngamkhiba mathauna phaba captain Darambir gi masanupani haina miyam naikai khumnabiri mamai thangda managing director aduna kana haibadagi champion mathanta Kargil Vijay Divas ki thoramado cover tauna nabagidamak Kargil da laklammi mafam matuda siphai singna mahakpu harau tayamna taurami mafam matuda lamda thawai kat khraba singi mari mata amadi retire oi khraba siphai officer rangi siphai kayamuksu thoram aduda saruk yagadori bani champion gi mama amadi mahaki imung manungsu Srinagar da pangthokpa asauba sarkar gi oiba Kargil Vijay Divas ki thoramda saruk yarugadori bani adubu Kargil area da pangthokpa function asigi TV coverage ki damaktadi champion bu tharak bani champion na mafam aduda laiba sipai singi mafamda mahak Kargil landa achauba thaudang laukhiba mariba ki damak thawai tha khiba captain Darambir gi masanupani haibase matam matuda mahakna haidoktre mase kaigumba khanghalurabadi mahakki TV gi program aduda akaibo oirakadra khanbadagini maramdi sipai sing aduna mahakku ka hena nungsiba utpa amadi luna tawbirakpaduna mahakki thabakta akaibo oirakadra khanbadagi mahakna haidoktre numit humni supna pangthokadaba function adugi TV coverage video camera namlingai marakaduda mataida mi kaya laitaba ahang mofam amada sipai gi ananba fizol setpa aduga mamai su khumba sipai amakhakna yamna munna mangonda yengduna lairiba champion su ui champion mahagado ahanba hek ubumaktada khongdigi ton fawbu tu chungki mahagado mahaki hek apokpa mapa Darambir oiraboi ning lure champion camera do namna mangonda amuk yengjai sakhangdaba siphai aduna su mangonda yamna nungsina yenglakpadauna ui ngaihakki manungda ngaihak leramlaga miyoi ado uba phangidre champion koilei leiduna mafam khudingda mahakki mapa manba siphai ado koyeng yengjarabasu uba phangidre mahak yamna nungai khide thoramado ngaihak cover tawraba matungda atopa siphai officer amana mahakku thoram pangthok lewang fam adudagi khara manung hanjilaga leiwa mafam amada Kargil gi siphai singi
ꯃꯈꯣꯏꯅ ꯄꯥꯏꯔꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯐꯤꯔꯣꯜ ꯆꯥꯛꯂꯣꯟꯁꯤꯡꯕ ꯈꯨꯠꯂꯥꯏꯁꯤꯡ ꯗꯦꯃꯣ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯎꯠꯂꯤꯕ ꯀꯌꯥ ꯑꯗꯨꯕꯨꯁꯨ ꯀꯣꯚꯔ ꯇꯧꯕꯤꯅꯅꯕ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯦꯝꯄꯤꯌꯟꯅ ꯑꯅꯧꯕ ꯃꯐꯝ ꯑꯗꯨꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯁꯤꯐꯥꯏꯁꯤꯡꯅ ꯃꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯍꯔꯥꯎꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯀꯥꯔꯒꯤꯜ ꯂꯥꯟꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯐꯤꯔꯣꯜ ꯆꯥꯛꯂꯣꯟ ꯂꯣꯏꯅꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯃꯨꯛ ꯗꯦꯃꯣ ꯑꯣꯏꯅ ꯎꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯄꯨꯝꯅꯃꯛꯇꯣ ꯈꯔ ꯍꯦꯟꯅ ꯐꯖꯅ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥ ꯅꯝꯅꯅꯕ ꯍꯥꯏꯖꯔꯛꯄꯗꯒꯤ ꯆꯦꯝꯄꯤꯌꯟꯅ ꯃꯈꯣꯏꯒꯤ ꯀꯦꯝ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯀꯦꯃꯦꯔꯥ ꯅꯝꯕ ꯍꯧꯈꯤ ꯃꯐꯝ ꯑꯗꯣ ꯆꯤꯡꯊꯛ ꯑꯣꯏꯅꯁꯨ ꯇꯧꯏ ꯑꯗꯨꯒ ꯁꯤꯐꯥꯏꯁꯨ ꯌꯥꯝꯅ ꯂꯩꯇꯦ ꯆꯦꯝꯄꯤꯌꯟꯅ ꯀꯦꯃꯦꯔꯥ ꯃꯊꯪ ꯅꯝꯂꯛꯄꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯉꯁꯥꯏ ꯑꯍꯥꯟꯕ ꯐꯪꯁꯟ ꯄꯥꯡꯊꯣꯛꯐꯝ ꯊꯧꯔꯝ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯥꯟꯕ ꯁꯛꯇꯝ ꯑꯃ ꯃꯍꯥꯛꯅ ꯎꯈꯤꯕꯗꯣ ꯃꯗꯨꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗꯁꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯝꯃꯤ ꯆꯦꯝꯄꯤꯌꯟꯅ ꯃꯉꯣꯟꯗ ꯋꯥ ꯑꯃꯅꯤ ꯍꯪꯒꯦ ꯍꯥꯏꯅ ꯍꯦꯛ ꯈꯜꯂꯛꯄꯒ ꯑꯃꯨꯛ ꯍꯦꯛ ꯎꯈꯤꯗ꯭ꯔꯦ ꯀꯣꯏꯌꯦ ꯂꯩꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥ ꯃꯊꯪ ꯅꯝꯃꯤ ꯃꯊꯪ ꯅꯝꯂꯛꯄꯗ ꯌꯥꯜꯂꯤꯕ ꯀꯥꯔꯒꯤꯜ ꯂꯥꯟꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯐꯤꯖꯣꯜꯁꯤꯡ ꯁꯦꯒꯥꯏ ꯇꯨꯒꯥꯏ ꯑꯃꯗꯤ ꯕꯣꯝꯅ ꯄꯥꯟꯈꯤꯕꯒꯤ ꯃꯆꯦꯠ ꯍꯣꯔꯕ ꯐꯤꯔꯣꯜ ꯆꯥꯛꯂꯣꯟ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯤꯡ ꯊꯥꯕ ꯐꯨꯔꯤꯠ ꯑꯃ ꯍꯦꯛ ꯊꯦꯡꯅꯕꯗꯨꯗ ꯆꯦꯝꯄꯤꯌꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯄꯨꯛꯅꯤꯡ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯈꯤ ꯈꯪꯍꯧꯗꯅ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯈꯤ ꯐꯨꯔꯤꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥꯗꯣ ꯑꯣꯐ ꯇꯧꯔꯒ ꯐꯨꯔꯤꯠ ꯑꯗꯨꯗ ꯅꯥꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯄꯥꯕꯨ ꯃꯄꯨꯛꯅꯤꯡꯗ ꯀꯧꯗꯨꯅ ꯀꯞꯆꯩ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯥꯗ ꯁꯦꯇꯤꯂꯥꯏꯠ ꯐꯣꯟ ꯑꯀꯥꯏꯕ ꯑꯃꯁꯨ ꯂꯩ ꯃꯗꯨꯁꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ ꯃꯗꯣ ꯕꯦꯇꯔꯤ ꯌꯥꯎꯗ꯭ꯔꯦ ꯁꯤꯐꯥꯏ ꯑꯃ ꯑꯅꯤ ꯆꯪꯂꯛꯄꯗꯨꯗ ꯆꯦꯝꯄꯤꯌꯟꯅ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥꯗꯣ ꯃꯈꯥ ꯇꯥꯅ ꯅꯝꯅꯅꯕ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯑꯣꯐ ꯇꯧꯔꯦ ꯈꯜꯂꯨꯔꯤꯕ ꯀꯦꯃꯦꯔꯥꯗꯣ ꯑꯣꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯆꯦꯝꯄꯤꯌꯟꯅ ꯃꯇꯦꯛ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯈꯠꯇꯨꯅ ꯃꯈꯥ ꯅꯝꯊꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥꯒꯤ ꯃꯣꯅꯤꯇꯔ ꯑꯗꯨꯗ ꯌꯥꯝꯅ ꯊꯥꯖꯗꯕ ꯄꯣꯠ ꯈꯔ ꯃꯍꯥꯛꯅ ꯎꯕ ꯐꯪꯂꯝꯃꯤ ꯂꯥꯜ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯁꯤꯐꯥꯏꯁꯤꯡꯒꯤ ꯐꯤꯔꯣꯜ ꯁꯦꯒꯥꯏ ꯇꯨꯒꯥꯏ ꯃꯌꯥꯝ ꯑꯃ ꯃꯈꯣꯏꯒꯤ ꯃꯃꯤꯡꯒ ꯀꯣꯟꯅꯅ ꯌꯥꯜꯂꯒ ꯊꯝꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯁꯤꯐꯥꯏꯁꯤꯡ ꯑꯗꯣ ꯂꯦꯞꯄꯗꯣ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥꯒꯤ ꯃꯣꯅꯤꯇꯔꯗ ꯎꯕ ꯐꯪꯂꯝꯃꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯤꯡ ꯊꯥꯕ ꯐꯨꯔꯤꯠ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯜꯗ ꯃꯃꯤꯠꯇ ꯃꯄꯤ ꯁꯤꯟꯊꯔꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯥꯕꯨ ꯌꯥꯝꯅ ꯋꯥꯅ ꯍꯟꯖꯤꯟ ꯀꯧꯕꯒꯤ ꯃꯑꯣꯡꯗ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯎꯕꯗꯨꯗ ꯆꯦꯝꯄꯤꯌꯟ ꯑꯗꯣ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯕꯦꯇꯔꯤ ꯌꯥꯎꯗꯕ ꯌꯥꯗ꯭ꯔꯦ ꯈꯟꯕ ꯁꯦꯇꯤꯂꯥꯏꯠ ꯐꯣꯟ ꯑꯗꯨꯗꯁꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯅꯕꯒꯤꯗꯃꯛ ꯑꯍꯦꯟꯕ ꯐꯣꯔꯁ ꯀꯌꯥ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯕ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯀꯦꯃꯦꯔꯥ ꯑꯗꯨꯒꯤ ꯔꯦꯀꯣꯔꯗꯔꯗ ꯌꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯈꯨꯗꯛꯇ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯁꯤꯐꯥꯏ ꯑꯃꯗ ꯄꯥꯎ ꯇꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯊꯥꯖꯕꯒꯤ ꯃꯇꯧ ꯎꯠꯂꯝꯗꯦ ꯃꯃꯩꯊꯪꯗ ꯆꯦꯝꯄꯤꯌꯟꯅ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯀꯦꯝ ꯑꯗꯨꯒꯤ ꯀꯃꯥꯟꯗꯔꯗ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤꯗꯃꯛ ꯃꯉꯣꯟꯗ ꯌꯦꯡꯍꯟꯅꯤꯡꯗꯨꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯊꯛ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯤꯐꯥꯏꯁꯤꯡꯅꯁꯨ ꯈꯨꯗꯛꯇ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯂꯝꯃꯤ ꯆꯦꯝꯄꯤꯌꯟꯁꯨ ꯃꯁꯥ ꯀꯟꯖꯅꯕ ꯃꯐꯝ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥꯗꯣ ꯑꯣꯟ ꯇꯧꯗꯨꯅ ꯅꯝꯅꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯁꯤꯐꯥꯏ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯂꯣꯡꯅ ꯇꯥꯔꯝꯃꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯤꯠꯃꯥꯡꯃꯛꯇꯗ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯕꯗꯣ ꯃꯍꯥꯛꯅ ꯌꯦꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥꯗꯣ ꯈꯥꯎ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯨꯠꯇ ꯄꯥꯏꯔꯝꯕ ꯅꯣꯡꯃꯩ ꯑꯗꯣ ꯂꯧꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯗꯨꯗ ꯃꯥꯁꯨ ꯌꯥꯎꯁꯤꯜꯂꯝꯃꯤ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯅꯥꯛꯃꯛꯇꯗ ꯌꯥꯝꯅ ꯀꯟꯅ ꯄꯣꯈꯥꯏꯔꯛꯄ ꯃꯈꯣꯜ ꯑꯃꯗ ꯆꯦꯝꯄꯤꯌꯟ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯎꯟꯇꯅ ꯀꯨꯞꯂꯕ ꯆꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯀꯣꯏꯕꯗ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯃꯩ ꯃꯃꯤꯠ ꯈꯨꯝꯕ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯂꯥꯜꯍꯧꯕ ꯈꯔꯅ ꯃꯍꯥꯛꯄꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯤꯅ ꯐꯨ ꯆꯩꯔꯝꯃꯤ ꯑꯗꯨꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯀꯌꯥꯃꯨꯛꯁꯨ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛ ꯖꯔꯅꯦꯂꯤꯁ ꯑꯃꯅꯤ ꯀꯥꯔꯒꯤꯜ ꯕꯤꯖꯣꯏ ꯗꯤꯕꯁꯀꯤ ꯊꯧꯔꯝ ꯑꯗꯣ ꯃꯍꯥꯛꯅ ꯀꯣꯚꯔ ꯇꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯕꯁꯨ ꯃꯈꯣꯏꯒꯤ ꯐꯨ ꯆꯩꯕ ꯑꯗꯨꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ
ꯑꯍꯤꯡ ꯃꯇꯝ ꯑꯣꯏꯔꯛꯂꯕ ꯐꯥꯎꯕ ꯏꯁꯤꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯄꯤꯊꯛꯇꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯐꯥꯗꯨꯅ ꯑꯗꯨꯃꯛ ꯄꯨꯟꯗꯨꯅ ꯊꯝꯂꯝꯃꯤ ꯆꯦꯝꯄꯤꯌꯟꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯍꯟꯅ ꯍꯟꯅ ꯅꯤꯡꯁꯤꯡꯗꯨꯅ ꯀꯧꯖꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯀꯟꯕꯤꯅꯅꯕ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯦꯝꯄꯤꯌꯟꯅ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯌꯥꯝꯅ ꯀꯟꯅ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯅꯣꯡꯃꯩ ꯑꯗꯣ ꯅꯥꯀꯜ ꯅꯥꯝꯃꯇꯅ ꯀꯥꯞꯄꯒꯤ ꯃꯑꯣꯡꯅꯤ ꯆꯥꯗ ꯊꯛꯇꯕ ꯑꯃꯗꯤ ꯆꯣꯛꯊꯕꯅ ꯃꯁꯥ ꯑꯗꯨ ꯂꯦꯛꯊꯗꯨꯅ ꯂꯩꯔꯝꯂꯕꯗ ꯅꯣꯡꯃꯩ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯄꯒꯨꯝ ꯇꯧꯏ ꯕꯨꯠ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯕ ꯐꯪꯏ ꯆꯦꯝꯄꯤꯌꯟꯅ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯅ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯄꯪꯀꯥꯞꯇ ꯀꯥꯞꯇꯨꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯀꯣꯏ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯗꯣ ꯎꯕ ꯐꯪꯂꯝꯃꯤ ꯏꯟꯗꯤꯌꯟ ꯐꯧꯖꯤ ꯕꯨꯠ 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 ꯍꯥꯏꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯕꯁꯨ ꯇꯥꯏ ꯈꯪꯍꯧꯗꯅ ꯆꯦꯝꯄꯤꯌꯟꯒꯤ ꯄꯨꯜꯂꯝꯕ ꯃꯈꯨꯠ ꯑꯃꯗꯤ ꯃꯈꯣꯡ ꯑꯗꯣ ꯊꯧꯔꯤꯁꯤꯡ ꯑꯗꯣ ꯅꯥꯟꯊꯣꯔꯛꯈꯤ ꯃꯉꯣꯟꯗ ꯄꯨꯜꯂꯝꯂꯤꯕ ꯊꯧꯔꯤ ꯑꯗꯣ ꯀꯅꯥꯅ ꯍꯤꯛꯇꯣꯛꯄꯤꯔꯤꯕ ꯀꯅꯥꯅ ꯂꯧꯊꯣꯛꯄꯤꯔꯤꯕ ꯃꯍꯥꯛꯅ ꯀꯔꯤꯃꯠꯇ ꯎꯕ ꯐꯪꯗꯦ ꯊꯧꯔꯤꯁꯤꯡ ꯑꯗꯣ ꯍꯦꯛ ꯅꯥꯟꯊꯣꯛꯄꯒ ꯃꯍꯥꯛꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯃꯐꯝ ꯈꯪꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯏꯟꯗꯤꯌꯟ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯁꯤꯐꯥꯏ ꯈꯔ ꯃꯍꯥꯛꯅ ꯎꯏ ꯑꯃꯨꯛꯁꯨ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯎꯟꯒꯤ ꯆꯤꯡꯊꯛꯇꯨꯗ ꯃꯍꯥꯛꯅ ꯀꯥꯈꯠꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯤꯑꯣꯏꯕꯒꯤ ꯈꯨꯠ ꯑꯃꯅ ꯃꯍꯥꯛꯀꯤ ꯈꯣꯡ ꯑꯗꯨꯗ ꯀꯟꯅ ꯌꯥꯟꯗꯨꯅ ꯐꯥꯗꯨꯅ ꯊꯝꯂꯝꯃꯤ ꯃꯍꯥꯛꯅ ꯅꯥꯟꯊꯣꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯅꯥꯟꯊꯣꯛꯄ ꯏꯉꯝ ꯉꯝꯂꯝꯗꯦ ꯈꯨꯗꯛꯇ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯗ ꯁꯛꯎꯕ ꯐꯪꯗꯕ ꯈꯨꯠ ꯑꯅꯤꯈꯛꯅ ꯀꯟꯅ ꯄꯥꯏꯔꯒ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯈꯠꯇꯨꯅ ꯆꯤꯡ ꯃꯊꯛ ꯑꯗꯨꯗ ꯄꯨꯈꯠꯈꯤ ꯃꯤꯑꯣꯏꯕꯒꯤ ꯑꯔꯣꯏꯕ ꯁꯤꯒꯦ ꯇꯧꯅ ꯋꯥꯔꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯔꯤꯃꯠꯇ ꯀꯤꯔꯛꯇꯦ ꯍꯥꯏꯕꯗꯨꯅꯤ ꯑꯌꯨꯛꯇꯒꯤ ꯐꯨꯕ ꯆꯩꯕꯒꯤ ꯆꯩꯅꯥꯈꯣꯜ ꯑꯃꯗꯤ ꯆꯥꯗ ꯊꯛꯇꯕꯅ ꯃꯁꯥꯗꯣ ꯋꯥꯕꯗꯨꯗꯗꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯅꯥꯆꯨꯡꯕ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇꯁꯨ ꯄꯣꯛꯇ꯭ꯔꯦ ꯑꯁꯤꯕ ꯃꯤ ꯑꯃꯗ ꯇꯧꯕꯒꯨꯝ ꯃꯈꯣꯡꯗ ꯌꯥꯜꯂꯛꯂꯕꯁꯨ ꯃꯈꯨꯠꯇ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯕꯁꯨ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯒ꯭ꯌꯥꯟꯗꯤ ꯃꯥꯡꯗꯦ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯥꯞꯇꯛꯅ ꯁꯤꯐꯥꯏ ꯃꯌꯥꯝ ꯑꯃ ꯄꯔꯦꯡ ꯄꯔꯦꯡ ꯆꯠꯈꯤꯕꯗꯣ ꯃꯍꯥꯛꯅ ꯃꯃꯤꯑꯣꯏ ꯁꯥꯃꯤꯑꯣꯏ ꯎꯏ ꯃꯍꯥꯛꯅ ꯂꯥꯎꯔꯗꯨꯅ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯜꯂꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯧꯔꯤꯕ ꯂꯥꯎꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯀꯅꯥꯃꯠꯇꯅ ꯈꯨꯝꯗꯦ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ ꯃꯈꯣꯏꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯈꯤ ꯃꯍꯥꯛꯅꯁꯨ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯑꯗꯨꯃꯛ ꯇꯥꯟꯅꯔꯛꯏ ꯂꯥꯎꯅ ꯂꯥꯎꯅ ꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯕꯗꯒꯤ ꯃꯍꯥꯛ ꯃꯁꯥꯗꯣ ꯋꯥꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯏꯪꯃꯟꯈꯤꯕꯒ ꯃꯐꯝ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇꯅ ꯆꯠꯄ ꯉꯝꯗꯅ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤ ꯑꯍꯤꯡꯗꯣ ꯀꯝꯗꯧꯅ ꯍꯧꯈꯤꯕꯒꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯈꯤꯗ꯭ꯔꯦ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡꯉꯥꯟꯐꯨꯡ ꯇꯧꯔꯝꯂꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗꯁꯨ ꯁꯤꯐꯥꯏꯒꯤ ꯀꯝꯕꯜ ꯑꯃꯅ ꯑꯍꯤꯡ ꯑꯗꯣ ꯐꯖꯅ ꯁꯨꯞꯇꯨꯅ ꯑꯍꯤꯡ ꯑꯗꯣ ꯇꯨꯝꯂꯝꯃꯤ ꯃꯍꯥꯛ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯏꯪꯕ ꯑꯗꯨꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯐꯈꯤꯕ माꯜꯂꯤ ꯀꯝꯕꯜ ꯑꯗꯨ ꯀꯅꯥꯅ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯗꯨꯅ ꯀꯝꯗꯧꯅ ꯃꯍꯥꯛꯄꯨ ꯑꯍꯤꯡ ꯑꯗꯨꯗ ꯁꯨꯞꯂꯝꯈꯤꯕꯒꯦ ꯍꯥꯏꯕ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯣꯡꯉꯥꯜꯂꯛꯂꯕꯗ ꯆꯤꯡꯊꯛ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯛꯄꯗꯗꯤ ꯏꯅꯛ ꯅꯛꯅ ꯏꯟꯗꯤꯌꯟ ꯁꯤꯐꯥꯏꯒꯤ ꯀꯦꯝ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯀꯦꯝ ꯑꯗꯨꯃꯛꯇꯗꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯃꯤꯑꯣꯏ ꯑꯗꯣ ꯃꯃꯩ ꯈꯨꯝꯂꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯗꯨꯅ ꯀꯦꯝꯂꯣꯝꯗ ꯆꯪꯈꯤꯕꯗꯣ ꯎꯕꯗꯨꯗ ꯆꯦꯝꯄꯤꯌꯟ ꯌꯥꯝꯅ ꯀꯟꯅ ꯁꯤꯐꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯈꯪꯗꯅ ꯎꯈꯤꯗ꯭ꯔꯦ ꯀꯦꯝ ꯑꯗꯨꯒꯤ ꯀꯃꯥꯟꯗꯔꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯕꯗꯒꯤ ꯀꯦꯝꯗꯨꯗ ꯂꯩꯕ ꯁꯤꯐꯥꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯆꯦꯝꯄꯤꯌꯟꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯁꯤꯐꯥꯏ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯆꯦꯝꯄꯤꯌꯟꯒꯤ ꯋꯥꯐꯝ ꯄꯨꯝꯕ ꯂꯩꯔꯤꯕ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯅ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ ꯃꯃꯩꯊꯪꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯃꯥꯡꯈꯤꯕ ꯑꯃꯗꯤ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯔꯦꯀꯣꯔꯗꯔꯗ ꯇꯥꯈꯤꯕ ꯃꯃꯤ ꯄꯨꯝꯕ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯗꯨꯅ ꯍꯥꯏꯈꯤ ꯁꯤꯐꯥꯏ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯅ ꯉꯔꯥꯡ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯀꯦꯃꯦꯔꯥ ꯑꯗꯨ ꯐꯪꯅꯅꯕꯒꯤꯗꯃꯛ ꯈꯣꯡꯒꯨꯜ ꯂꯤꯅꯅꯕ ꯌꯥꯊꯪ ꯇꯧꯈꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕ ꯁꯤꯐꯥꯏꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯕ ꯐꯥꯎꯕꯗ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥ ꯑꯗꯣ ꯑꯃꯨꯛ ꯐꯪꯕ ꯉꯝꯈꯤꯗ꯭ꯔꯦ
Ningba kairaba championa mahaki wafum pumba miyamda achumbani haina unanaba pambai pramal amatasu laitrabada ningba kaina mahaki TV station aduda halakhi aduga mahaki thawaidi mahaki mapana kanbirakpani haina mahak chap yungna khankhi maraiba kidamak bathai tha khiba mahaki mapana kayamuk thauna fana ngasi fawada makoi kidamak lepli amadi maraiba kidamak lepli haibado mahaktana khangki wari pumba mahangna TV channel adugi managing director da wari pumba likhi adubu mahaki wafum pumba do managing director aduna tabikhi amadi thazakhi thauna adugidamak mahakpu thagatki managing director aduna haibadagi mahaki wafum pumbada based tawduna true story ama documentary oina namki mado hek puthoglakpada mahak ase Kargil gilanda mathai kat khraba adugumba athauba captain Dharamveer gi machanupani haibado sakhang laklabada numituda function yaukhiba sifai officer sing aduna yamna nungai rakhide mamaida mahakku kaukhatuna amkhana mahakku ikai khumnaba utki